लोन चुंगलकपद चेनरीब मियोय एक्शन लौरगनी ngarang numidang Bishnupur district ki manung chanba moirang namkhai da leiba maira paibi singnu phakiba DAP har singadu leingak tagi ayaba lodana unauthorized dealer amana loan chunglakpu oiramle har asibo loan chunglakpad chenariba miyoy amadi Bihar da leiba company gi mathakta akanba action lokhulagani haina masi sanjan thong da leiba Directorate of Agriculture gi office ta pangthokpa paugi mifum amada Agriculture Director na phongdokre Chief Minister Khemchan gi wakalon lali census ki mamangda NRC tawgadabani Chief Minister Yumnam Khemchan handak census loirba matungda National Register of Citizen NRC update tawgadabani haina phongdoki bo wafung adu mayambu lana lamjingbani haina Campaign for Just and Fair Delimitation JFD na phongdokre mikok tibagi thabok paikhatringaida NRC hana update tawgadabani haina lup asin amuka hana taksilagli wangkhaida leiba JFD gi office ta pangthokiba pawgi mifam amada lup asigi organization secretary Longjam Ratan Kumar na haike census amasung NRC haibasi pandam khenaba tongan bathorangni census haibasida leibak asida leiriba mafam pomnamakta masing thigadoribani leibak ki citizen oiba natraga oidaba thidana mipum khudimak mising thibada yaugani thawong asiga manadaba mongda NRC na legacy data ama Citizenship Act lising amaga chamapan yankai mangagi makhada valid documents sing amadi legacy data da yumpham oirega India gi citizen masak khangdokadoribani NRC amasung census hakthengna mari leinan ba chumde haina paladuna mahakna haike Chief Minister na handak census loirba matungda NRC tawgani haina phongdokhibaduna miyamda chamamnaba pogalagani CFD gi pandamdi kumja lisingani kuntareta gi haurba yai haina thajanariba mikok thibagi thabak paikhatringaida NRC update tawba haibasini Manipur da hujik oiriba tangdu leita daba phibam masina maram orega mikok thibagi thabak paikhalakpada kudong chadaba kayamarum mayoknargani hujik oiriba phibam masida mikok thibagi thabak paikhatpa tarabadi achumba masing phangba ngamloi illegal immigrants sing maram orega Manipur gi wathok asi thokulakpa maramna NRC update tawduna mitop hana masak khangdoknaba honagani haiki Manipur yauna North East ki lalhauba sing lising ani kunmapun fawada loisilagani Maoist laksinaba sizinaba khulai sing North East ta pusinba hokre leibak asidagi left wing extremism mapung phana mutanabagi pandam phangnaba matungda central government na Manipur yauna awang nongpok lamdamda lalhaubagi irang namthanaba akhanaba thorang lokalagani haina official sing phongdokre left wing extremism na sogalaba mapam singda mathok torumba security personnel pummak Manipur Assam Arunachal Pradesh amadi Nagaland da thajalakpaga loinana kumja lising ani kunmapun fawada lalhubagi iho pumnamak mapung phana laksinaba honagani hairi April 18 da pangthokadoriba West Bengal gi anisuba tangka ki mikhala masung July dagi August fawba pangthokadoriba Amarnath Jatra loirba matungda Central Armed Police Force CFF ki personnel sing nauna mafam hongdok hongjan tawbaga loinana awang nongpoki mafam kayamarumda mathau tawhanaba thorang tawri chahi asigi tangkai salakpada CRPF ki Cobra Commando Battalion 4 Resolute Action na chingba Guerrilla Warfare gi training ningthina fangnaba unit sing awang nongpok lamdamda mathau tawhalagani lalhauba namthanabagi matangda center na akhanaba mideng thamliba Manipur da mine protected vehicle sing thungnabaga loinana kudong tiningai oiba mafam singda sizinaba haure haina official sing phongdokpa leikre awang nongpok lamdamda active oina mathau tawriba lalhaulob tara tarukki manungda Manipur gi Nepal Assam gi ahum Meghalaya gi ani Tripura ani Nagaland gi ama yauri government gi data matung ina haukiba chahi tara gi matungda lalhubaga mari leinana thogdok thokpagi chang hantarakle kumja lisingni tara mari da lalhubaga mari leinaba thogdok chanipan kun mari thokibaga loinana extremist lising mangaga chamapan kunthra mari faki masigi mathakta lalhuba chama marfumathoi hatkibaga loinana chani tara ni thoi siki kumja lisingni kun mari dadi lalhubaga mari leinaba thogdok chani marfu tara mari khak thoki hariba chahi aduda extremist kunthra mathoi hatkibaga loinana chamangaga humpu tara mathoi faki amasung misam kunthra siki hairi masak maming takthok ningdaba officer amagi matung ina awang nongpok lamdamda khwaidagi khutong thiningai oire haina loriba Manipur da ihan hana security forcing deploy tawnaba thorang lokale hairi kumja lisingani kun mapan fawbagi manungda awang nongpok ki lalahulu pumnamak laksinabagi matangda leingaki awang mathaki mifum ama pangthoktuna khanna nainekre andamasi phangnabagi damak left wing extremism gi seitheng phangnaba state singda sizinaramba mine protected vehicle pumnamak athuba matamda awang nongpok ki state singda pusilaklagani lai vehicle bulletproof kharadi Manipur gi Ukhrul district ta thumkibaga loinena sizinaba hokre hairi Manipur University KCP-MC Progressive na matam kaktana athingba thamkre senja thumjana maram orega kudong thiningai oirba Manipur University ki amot pasing lauthokpa loidri fawba matam kaktana university asi athingba thamle haina lona yade haina lauthokraba KCP-MC Progressive ki Information and Publicity Secretary Mahi Khomba Maitaina thadorokpa cherol man hairi cherol asina university asigi masak naiba thomi kharada senja thumja gi maral siraduna numit ini fawgi manungda paw phawrukna matam piduna MU campus ta red zone lauthokpa leikrabani
Sel Sabada Chenaba Musina, Masagi Maral Senduk Chenabagi Tanja Pibada, Lalolup Amagi Ming Season Aduna, Masanga Tok Chenaba Torang Localagli. Adubo, Lalolup Aduga, Pau Pongaduna Hangarubadi, Tong Asi, Lalolup Aduga Marilena de Haina Mayek Sing Kangle, Yamugi Makok Tongo official Sina, Lalolup Amagi Marumda Senza Tumjagi Tong Kayamarum Lepton Satarkli, Masin Maramorga, official Singaduma Pumatam Tidana, Masaga Chunabaserak Pirgani Haina, Akan Muwa from Tamlagli, Sel Sabasing Matata, Akan Batabak local Pagi Saruk Amoina, Narang Ahing MU campus Manungda, Bom Amapokai Hanki, MU gi Amor Pasing Singdok Palodri Fawa, Matam Kaktana, University Asigi Matakta Atingba Tamle, Atingba Si, MU Ngak Liba Security Guard Singaso, Ngak Natsetpio, Tongi Yumbi Samlaka Doribum Mahisanga Sida, Takpi Tambibagi Ozalo Fawada, Senza Tumza Torok Bahibasi, Achumba Tong Nate, Aranba Sumtok Nabatabak Asida, Miamna Sogut Pinabasu, Lalolup Asina Apel Torkli. Indo Burma Sugnu Road Tingjin Kre. Koko Minisin dun handak te state asigi tongan mafam dagi lakpa miyamna wahang taruk yawba cherol pisin bagi khongsang aduda desam gi hanagi president mayengam somorjet po hanan bu hona rambadu chenabasing puthokna na demand tawduna Indo Burma Sugnu Road ngasi ayu angan badagi hauna youth of pangan tabigi thongising Tingjin Kre. Haukiba hing nongyai dagi lambi tingbagi khongsang adu makoina talibu demand asi fangdi phabu sathagani irumasigi matangda Manipur lengakna karigi tumina lesilebno haina so hangli mayengam somorjet maikei adongi yamna tangbu mahiroi luching amani handaki kukiga maitegi marakta thokiba lal aduda mahaki mayam hatok pikrabani masin minau khaktang pokpa mahakna mayungi awa nungai pomnumak tungoinana thamlaga imphal gi mafam amada asanba yum waiduna ahal laman singi matung inna miyamgi thawgal tawraga lakhibani mahakna kanada kari lalami haiba puthokadabani mangonda khut tharamlibi singatu masana khangna lale haina sengdorakadabani madu hek natriba makaidi makoigi mathakta sumideng changani somorjit kumba miyamgi khanjaba luchingba ama aikoi pomnumak ngak thamgani haibasi miyamna khangbiyo hairi Braza tabada ama sire Churchanpur district tangrang numidang wairam braza tarakpada miyoi ama sire atopa amana pibam thin sokle hairi official oiber report bagi matung ina rang numidang wairam miyoi anina Bolian village manakta ensang napi heklingaida khangudana braza tarakkibani tawdo aduda laikhidraba miyoi adugi maming gaukhanmung kawi Bengwan village tagini sokleba miyoi aduna Phongjalian kawi